Leiramle E-PAO tabiriba khudimakpu Hitram Susmitana numidangi pau pizari ahanbida maruoiba headline. Macha ahum Leirabi Mounaha ama pukrida Taduna Leiramle. MP Alfred na Outer Manipur gi manung hanjinba district sing yansingkray. Maitai Alliance ka thadau NP Manipur ga unaduna warep taruk laukray UKNA na thadau NP da kihalakray. Pau sandona pijari. Macha ahum Leirabi Mounaha ama pukrida Taduna Leiramle. Ngasi ayuk pung mga rom taba matamda Imphal West District ki Nambol Police Station na konba malom tulihal makhalay kay dalaybi Macha ahum Leirabi Mounaha ama malom tulihal terakha hay na kangnaba pukri achawa asida Taduna Leiramle hari. Laikhidrabi nupi asiki maming thokchom ongbi matawlaybi chahi kuntrani thoy mapuroybagi ming TH tombakawi. Macha nupa ama nupi ani leire. Ngasi ayo pong mga rom muktaba matamda malom tulihal tera kha pukri achawa asigi Leiraida asiba hakchang oina leiramba laikagi miyoshingna thengnarakhibani hari. Khudakta imung manungi miyoshingna police na pau piraba matungda Nambol police ki kangbuna forensic ki kangbuga loinana thodok thokpamda laktuna asiba hakchang adu laukhatlaba matungda postmortem gi damak Janims hospital gi mokta thangkhrei mataw karamna Mounaha asi Taduna Leiramle bano haibagi maram khangmak ngamdre hari. MP Alfred na Outer Manipur gi manung hanjinba district sing yangsingkhrei. Outer Manipur gi Lok Sabha gi MP Alfred Kangam Atharna Outer Manipur gi manung challiba district sing koina chatuna mafam sing aduda paikhaliba thabak sing amadi tongan ba scheme sing gi matangda yengsinbagi khongchat ama oina ngarang Kangpopi district tasu chatuna yengsingkhrei. MP Alfred pu Kangpopi district headquarter da leiba LNC hostel da district administration gi maikhedigi harau taramna okay. Tungda District Development Coordination and Monitoring Committee gi oiba mifam ama pangthuktuna development program sing review tawki. Deputy Commissioner Mahesh Chaudhary IAS Committee gi Member Secretary sing tongan ba loisang singi senior district level officer sing yawba mifam ama su pangthuktuna district aduda paikhaliba thabak thoram singi matangda developmental landscape sing puthoktuna khanaki. Maru oina healthcare, education, infrastructure, agriculture amadi rural development ki hiram singda henam iyeng thamduna watana ki. MP Alfred Kangam Athargi maikaidagi paikhaliba thabak thoram sing transparency, efficiency lehenbaga loinana apiba matamgi manungda thabak loishinduna grassroots level da leiriba singda khudong chaba sing adu mapung fana phanghanaba paktak pikhi. Mitai Alliance ka thadau NP Manipur ga unaduna warep taruk laukhrei UKNA na thadau NP da kihalakhrei. Manipur da tholiba kangluk ki irang tha kunithoi mapung faraba matungda thadau kangluk ka Manipur gi tongan ba mafam da leiba maitai gi apunba ama oiriba Maitai Alliance amasung thadau kangluk ki apex body oiriba thadau NP Manipur ga ngasi New Delhi da unaduna tongan ba warep taruk lauduna maitai ga thadau ga punduna state asida tangdu leitaba laknaba laukhiba warep ta state asina Any cookie tribe habisi ST list gi lauthoknaba warep ama thadau amasung Maitai Alliance ka punna joint statement da thadau NP Manipur gi president James thadau amasung Maitai Alliance ki mo sinduna thabaktagi potharaba Major RK Zalji na punna khuyek pinakhrei. Ngasi New Delhi da thadau NP gi president James thadau ga Maitai Alliance ki president Sagor Sem Biramani anina luchingduna yamna singthaningai oiba mifamna laukhiba warep taruk asida hairibadi ahanbada Manipur da leriba tongan ba kanglup singi manungda amaga sense of unity, integrity, respect tongnabani. Ani subada community sing amaga mateng pangnanabagidamak machang oiba community ama semba mamangaidagi puna leminarakliba community sing NRC update tauba Manipur da sasinaba nomenclature dagi any cookie tribe hariba asi ST list dagi lauthokpa thadau community gi identity ga cookie ga yansina da bagaloinana kal animak na unity identity miss identification tawbadagi lauthoknaba haiba wafam kaya amata oina yanakhi.
Amaromda ngasi New Delhi da Maite Alliance amasung Thadau Inpiga State asida tangdulai taba puraknaba kanglup asina thoklaktuna mifam pangthoknaba tawbada Kuki Militant Group ama oiriba United Kuki National Army UKNA na mifam asi tawdanaba Thadau Inpigi luchingbada kihalakpa thawongbu Thadau Community International amasung Thadau Student Association anina condemn tawbagi cherol thadorakli Cherola sina makha taribadi ngasi New Delhi gi Visa Yuwa Kendrada Thadau Inpi amasung Maite Alliance ka Manipur da tangdulai taba laknaba amaga nushi chanana punna hingminanaba mifam asisinbada Kuki Militant Group amana Thadau gi luchingbasingda kihalakpa amasung mifam pangthoktanaba hairakpa asi freedom of speech amadi mi amagi rights sing namthanaba tawraklibasi condemn tawi haina phongdorakli Naha Singda Lebak Nushibagi Ihul Lehen Batangai Fade Haina MP Sana Jaumuna Fondorakli. Justice Committee on Anglo-Manipur War 1891 Martyrs and Freedom Fighter Manipur gi ngasi Taret Laksuba Mapok Kumon Thoram JN Manipur Dance Academy gi Auditorium da pangthokre. Thoram aduda Rajya Sabha gi MP Ningthau Sana Jaubat Leshemba Renowned historian Professor Narem Joy Kumar, Zen Manipur Dance Academy Imphal ki Director, Purkhambam Bilas Amadi Justice Committee ki President, Zai Chandra Konthokjamna Mathang Shina Chief Guest, Special Guest, Guest of Honor Amasung President Oina Saruyaki. Thoram aduda Chief Guest Oina Saruyakiba Rajya Sabha ki MP Ningthau Laisemba Sana Jawbana haikibada, Lamdam asida leriba inkhalakliba naha singda Mama Lebak Nushibagi Ihul Lehenba Tangai Fade. Matam amada laikhidraba lamdam asigi ahal laman athauba athaubishing lamdam asibu kannanaba laukhiba thodang inkhalakliba naha singda nationalism gi wakhal lehenba tangai fade mahaki MP gi term loigadaba chahi amarom leiriba asi matam shida miyamna kari tawsige haiba leiriba sing torom jage haiba wafamsu MP na phongdokhi thoram aduda functional president justice committee gi President Jai Chandra Konthongsamna Phongdokhibada Ima Laibak Manipur bu kannana ba honabada thawaina pontha pikiba kaisum sangda punsi len khiba amadi miramda punsi lom khiba kayabu ningshingduna amadi athoba singi imung manunga punduna semliba loop asigi taret suba foundation dena lakpada lebak miyamda yaifa pauzel pizari Ima Laibak Manipur da ngasi thokliba wathok asi loisinduna ingtapa manaba khunai ama purakpa oirasanu mahana makhata na hai Manipur asi central government na chalaiba state ama oire miyamgi mihut oribasingna government chalaiba ngamdrabani na MLA leibagi wahan thok laitre miyamna bot thadaraga karaba matungda makhoibu Ima Laibak ki thabak tawnaba thakibani madugi wangmada masagi wakhalonda yumpham oiraga power munaringeida Manipur kangkhong chare maram aduna MLA sing Sana Khangna resign Tabo Matam Oide. Union Home Minister Amit Sana chair Loduna Pamkiba Mipamda, Manipur the Totliba Watok Asina Maram Oiraga Chatok Chasinya Driba Asti Yanglaga, Manipur National Highway Sing Amadi, State Highway Sing Hayeng Tang Nipandagi, Chatok Chasinya Ragani Haba Wapam Aduda, I think Bapiri Sing Matam Chana Chairak Bihodrabadi, Yade Haba Amakhangandrabadi, India Lengakpum Alemgi Miam Not Naragani, Maram Aduna, Matam Charingaida terroristing Marufangna Mutalasi Haina Fongdokhi. Mitai Tangkul Naga Haiba Kaidana Nungshi Chanana Hingminaba, Sana Laibak Manipur Ohen Minasi Haina Sonia Muivana Fondokre. Mitai Tangkul Naga Haiba Kaidana Nungshi Chanana Hingminaba, Sana Laibak Manipur Ohen Minasi, Aikoi Nungsi Chanana Hingminasi, Swekiba Yaurabasu, Ngatok Ngasen Tominagadabani Haina, Somdal Baptist Fellowship Infalgi Women Chairperson Sonia Muivana Fondokre. Wafam Asingasi Somdal Baptist Fellowship Infal Hodokiba Chahi Ankai Shukibagi Golden Jubilee Lising Ani Kunmanga Thoram Together We Can and We Will Haiba Thimda Kumal opposite da Leiba Fairyland da Pangtokiba Thoram da Sonia Muivana Fondokibani Ngasi Pangtokiba Thoram Aduda Sonia Muivana Hai Manipur Ing Tapa Tangdu Leitana Hingba Lamdam Ama Ohenaba Punahona Minasi Jesus Christ ki matung induna aikoina isorbo ningjari masida aikoina soikiba lan kiba kaya adu ngakpishanu lamdam asida leriba maitei tangkhul naga mitei pangal oirabasu hingminariba furu khudima nungshi chanana hingminaba sanaleba Manipur haibasi ohena bahona minasi Somdal Baptist Fellowship ki asi lisang sitna pangthok tuna lakli maramdi Imphal da leriba ahal laman singna
चर्च थम्बीबगा लोइनना थबक कया पाइखलंबा अदुबु निंगसिंबगा लोइनना थौरम असि पांगथोकपनी गोल्डन जुबली थौरम असिदा तोंगान तोंगांबा मफमदा मयुम पानख्रबा निंगोलसिंग यावना अहल लमन कयाना सरुक यारखी हाइरी थौरम अदुदा एक्स एमएलए खासिम रुइवाना समदोल बैप्टिस्ट फेलोशिप इम्फाल की हिस्ट्री अमसु रिलीज तौखिबगा लोइनना मियोय कयादसु इकाई खुमनबा उतखी MP बिमोलना आनंद सिंह हायर सेकेंडरी यंगसिनख्रे एजुकेशन सेक्टर की ओइना लेरिबा सेंट्रल स्कीम सिंह मणिपुर कदाई फाउ यौना इम्प्लीमेंट तौरी हाइबा खंगनबा लोक सभा की MP बिमोल अकोइजमना न्यू चेकोंदा लेबा आनंद सिंह हायर सेकेंडरी एकेडमी की फिबम यंगसिनख्रे यंगसिन कोकचत अदुदा स्कूल अदुगी लाइब्रेरी फिजिक्स लैब वुमेन स्टाफ रूम स्मार्ट क्लासरूम यावना अकोइबा फिबम यंगलबा मतुंग बिमोल अकोइजमना पाउमिशिंगदा फोंदोकपदा मणिपुरदा लेबा गवर्नमेंट स्कूल सिंगी लेरिबा फिबम की मतंगदा पार्लियामेंटरी स्टैंडिंग कमिटी की चेयरमैन दा पुखतुना खंगलगनी हाइखी लोइनना महाकी माइकेदगिसु करी तौबा याबगे हाइबदु येंगदुना एजुकेशन सेक्टर असि हेना चाउखनबो होनगनी मसीदा अखोइ खुदिमकना थौदांग लोमिनसी मणिपुरदा एजुकेशन अमदी हेल्थ सेक्टर दा निंथिना तहोद्रबदी तंबंग नमदबा फिबम अमदा लाकनी हाबा वाफम फोंदोखी कॉम्बिंग ऑपरेशन तौबा यारोय खुलंगापा इचासिंग फाबा यारोय हाइदुना खोंजंग चंगसिंख्रे मणिपुर थोलिबा लान असिगी चप चाबा वारुशिन अमा पुरक्त्रिङैदा खुलंगापा इचासिंग फाबा यारोय कॉम्बिंग ऑपरेशन तौबसु खुदक्ता लेपकदबनी हाइदुना ngasi कक्चिंग डिस्ट्रिक्ट के अपुनबा लूप अमा ओइरिबा खुनाई कनबा मैरापाइबी अपुनबा लूप खुकामपाल अनि कक्चिंग डिस्ट्रिक्ट ना फोंदोरकली डिस्ट्रिक्ट असिगी सुगनु एसिगी मनुंग दलेबा लूप सिंगी वांगजिंग खुनौ दलेबा हेड ऑफिस ता पांगथोकिबा मिफम अदुदा लूप असिगी खुकामपाल अनि की प्रेसिडेंट सलाम चौबिना हाई इंडिया लेंगा की होम मिनिस्टर ना था असिगी निपानदगी चंगथोक चंगसिन यादना अथिंगबा कया लेरंबा मफम पुनमक चंगबा याहलगनी हाइबा वाफम अदु मणिपुर मियामना ngainaribani मदुना मोरे चुचामपुर अमदी तोंगान तोंगांबा मफम सिंगदगी ngasi फावबा रिलीफ कैंप ता लेदुना मसा मसागी मरमदम मयुमदा हंजिनबा यादना लेरिबा खुदिमक नुमिक असिदगी चंगबा यानबा थबक पाइखतकदबनी महाकना मखाताना हाई खुलंगापा इचासिंगना इरमदम कन्नबा अमदी इफुरुप इजाति कन्नबा थोलखिबनी खुलंगापा अमत फाबा यारोय कॉम्बिंग ऑपरेशन तौबसु यारोय स्टेट फोर्स सिनसु ई मसेलगी मरक्ता नुंगाइरोइदबा मखाताना तौबिगनु हाइरदुना थोरकलिबा इरांग असिगी वारोशिन लाक्लबा मतमदा खुलंगापा अमत लेगदबा नत्ते हाइखि महाकना हाई खुलंगापा सिंगसुई इमुंग मनुंग मचा मसु लेरिबनी इरांग असि लोयरबदी मसाना मयुमदा हंजिनजखिगनी करिगुंबा ममा सिंगना तालिबा डिमांड सिंगी मायोक्ता चथरकलबदी खुनाई कनबा मैरा पाइबी लूप खुकामपाल अनि कक्चिंग डिस्ट्रिक्ट ना हनबा लेतना इमा लेबाकिदमक इचा सिंगिदमक चपचाना हनबा लेतना थेनगनी हाइना फोंदोरकली गवर्नर ना खुलाई पिखलकनबा मतम थाबा हेकलोय खिबगा अकनबा ऑपरेशन चथबा हौख्रे इरांग मनुंगदा लाखिबा अमदी लोना यादबा मोंगदा पाइरिबा खुचु खुलाइसिंग पिखलकनबा गवर्नर अजय कुमार वालाना थाकिबा मतम ngarang nungthil pung 3 da hekloi khraba matung security force na akanba मोंगदा ऑपरेशन चथबा हौख्रे चिंग अमसुंग तमगी मफम कयादगी नोंमै यावना खुचु खुलाई कया खोंगवटपा ngamkhre hari मणिपुर पुलिस तगी फंगबा पाउगी मतुंग इना हाई स्टेट अमदी सेंट्रल फोर्स के अपुनबा टीम ना इम्फाल वेस्ट इम्फाल ईस्ट चुचामपुर कांगपोकपी थौबाल कक्चिंग बिष्णुपुर जिरीबाम अमदी तमेंगलोंग डिस्ट्रिक्ट की तोंगान तोंगान मफम सिंगदा ऑपरेशन चत्तबदा नोंमै 53 यावना तोंगान तोंगान बा पोखाइबा याबा मचाक मथुम कया रिकवर तौबा ngamkhre लोइनना लोना यादबा साजिन्दुना लेरंबा बंकर 12 थुगाइख्रे हारी अमरोमदा मणिपुर पुलिस की DGP ओइना थौपुरिबा राजीव सिंह ना खुदियक पितुना थादोरकपा चेरोलमगी मतुंग इना इम्फाल वेस्ट डिस्ट्रिक्ट पुलिस CDO गी ऑफिसर इंचार्ज इंस्पेक्टर गुणचंद्र चनमना ओइरगनी हानेगी ऑफिसर इंचार्ज ओइना थौपुरंबा इंस्पेक्टर खुंद्रा पंपा थौमैतैना कक्चिंग पुलिस स्टेशन गी CR दा लेरगनी हाइना गवर्नर ना थोकपा चेरोल अदुना खंगलकली अरोबदा मरुएबा पाव अमुका हना पिजरी Maitei Alliance ka thadau NP Manipur ga unaduna warep taruk laukhre UKNA na thadau NP da kihelakre Macha ahum Leirabi Mounaha ama pukri da siduna Leiramle MP Alfred na Outer Manipur gi manung hanjinbat district sing yangsingkre